ꯁꯟꯅꯦꯅ ꯇꯧꯔꯤꯁꯤꯅ ꯆꯥꯕ ꯈꯛꯇꯪ ꯐꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯁꯪꯒꯣꯝ ꯍꯥꯏꯔꯦ ꯐꯖꯅ ꯊꯣꯛꯇꯦ, ꯊꯕꯛ ꯍꯥꯏꯔꯦ ꯐꯖꯅ ꯁꯨꯕꯁꯨ ꯉꯝꯕ ꯅꯠꯇꯦ, ꯌꯣꯟꯊꯣꯛꯈꯤꯕꯅꯕꯨ ꯐꯔꯅꯤꯗ꯫ ꯇꯣꯝꯕ, ꯁꯟꯕꯤ ꯑꯔꯥꯡꯕꯤꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯆꯤꯟꯖꯥꯛ ꯌꯥꯝ ꯊꯥꯔꯨꯔꯅꯨꯀꯣ, ꯃꯥ ꯁꯪꯒꯣꯝꯁꯨ ꯐꯖꯅ ꯊꯣꯛꯇ꯭ꯔꯕꯅꯤ, ꯃꯉꯣꯟꯗ ꯃꯆꯤꯟꯖꯥꯛ ꯌꯥꯝ ꯊꯥꯖꯤꯜꯂꯒ ꯃꯥꯡꯅꯕꯅꯤ, ꯍꯌꯦꯡꯗꯤ ꯃꯥ ꯑꯩꯅ ꯊꯥ ꯆꯥꯎꯕꯗ ꯌꯣꯟꯊꯣꯛꯈ꯭ꯔꯗꯕꯅꯤ꯫ ꯍꯣꯏ ꯐꯅꯤ ꯇꯥꯗ꯫ ꯑꯗꯨꯒꯅꯦ ꯂꯩꯔꯤꯕ ꯁꯟ ꯑꯇꯩꯗꯨꯁꯨ ꯁꯪꯒꯣꯝ ꯊꯣꯛꯂꯛꯇꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨ, ꯌꯥꯎꯔꯗꯤ ꯃꯣꯏꯗꯨꯁꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯗꯕꯅꯤ, ꯃꯆꯤꯟꯖꯥꯛ ꯇꯤꯡꯅꯕꯅꯤ ꯃꯣꯏ ꯊꯝꯂꯒ꯫ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕ ꯃꯤꯅꯣꯁꯦ꯫ ꯑꯉꯧꯕꯤ, ꯑꯩꯈꯣꯏꯒꯤ ꯃꯄꯨꯁꯤꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯌꯣꯟꯒꯗꯣꯔꯦ, ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ, ꯑꯇꯣꯞꯄ ꯃꯤꯗꯨꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯊꯤꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯗꯦ, ꯑꯩꯈꯣꯏ ꯃꯄꯨꯁꯤꯗꯒꯤ ꯍꯦꯟꯅ ꯐꯠꯂꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯔꯥꯡꯕꯤ, ꯅꯪ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯤ, ꯑꯩꯈꯣꯏꯅ ꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯥꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯕꯨ ꯌꯣꯟꯅꯕ ꯇꯧꯔꯤ, ꯑꯩꯈꯣꯏꯒꯤ ꯃꯄꯨꯁꯦ ꯐꯠꯁꯨ ꯐꯠꯇꯦꯗꯍꯦ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯃꯄꯨꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯑꯩ ꯃꯤ ꯑꯇꯣꯞꯄꯗ ꯌꯣꯜꯂꯅꯤ ꯍꯥꯏꯍꯧꯋꯤ, ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ, ꯑꯩꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯅꯤꯡꯗꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯂꯕꯅꯤꯅ ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯩꯁꯨ ꯅꯪꯒ ꯋꯥꯔꯤ ꯆꯞ ꯃꯥꯟꯅꯩ, ꯑꯩꯈꯣꯏꯒꯤ ꯃꯄꯨꯁꯤꯅ ꯃꯤ ꯑꯇꯣꯞꯄꯗ ꯌꯣꯟꯅꯕ ꯇꯧꯔꯤꯁꯦ ꯅꯪꯈꯛꯇꯪ ꯅꯠꯇꯦ, ꯑꯩꯁꯨꯅꯤ꯫ ꯑꯉꯧꯕꯤ, ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯅꯥꯄꯤ ꯑꯀꯪꯕ ꯆꯥꯗꯨꯅ ꯂꯦꯜꯂꯕꯁꯨ ꯃꯐꯝꯁꯤꯗꯒꯤ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯣ ꯈꯟꯅꯕꯅ ꯐꯩ꯫ ꯑꯉꯧꯕꯤꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯀꯔꯤꯅꯣꯃ ꯈꯟꯅꯁꯤ, ꯑꯩꯒꯤ ꯃꯔꯨꯞ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯕ ꯑꯃꯁꯨ ꯂꯩ, ꯃꯥꯁꯨꯊꯕꯛ ꯀꯔꯤꯁꯨ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯄꯨꯁꯤꯅ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯒꯨꯂꯨ, ꯅꯪꯅ ꯀꯣꯛ ꯈꯔ ꯂꯩ, ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯄꯨꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯣꯟꯅꯕ ꯇꯧꯔꯤꯕꯁꯤ ꯌꯣꯟꯗꯅꯕ ꯄ꯭ꯂꯥꯟꯗꯣ ꯅꯪꯅ ꯄꯨꯊꯣꯔꯛꯎ, ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯈꯣই ꯊꯦꯡꯅꯔꯁꯤꯀꯣ꯫ ꯍꯣꯏ ꯍꯣꯏ ꯑꯉꯧꯕꯤ, ꯑꯩꯁꯨ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯁꯤꯒꯦ ꯈꯜꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦꯀꯣ꯫ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯔꯦ, ꯏꯆꯦ ꯊꯣꯏꯕꯤꯗ ꯑꯃꯨꯛꯇ ꯆꯠꯂꯒ ꯇꯝꯂꯨꯈꯤꯒꯦ ꯑꯩ꯫ ꯏꯆꯦ ꯑꯔꯥꯡꯕꯤꯒ ꯏꯆꯦ ꯑꯉꯧꯕꯤꯒꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ꯫ ꯏꯆꯦ ꯊꯣꯏꯕꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ꯫ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯣꯅꯦ ꯇꯝꯐꯥ ꯅꯪꯕꯣ, ꯍꯥꯏꯔꯛꯑꯣꯅꯦ꯫ ꯑꯣ, ꯏꯆꯦ ꯑꯉꯧꯕꯤꯒ ꯏꯆꯦ ꯑꯔꯥꯡꯕꯤꯒꯗꯣ ꯃꯣꯏꯒꯤ ꯐꯠꯇꯕ ꯃꯄꯨꯗꯨꯅ ꯑꯇꯣꯞꯄ ꯃꯤꯗ ꯌꯣꯟꯊꯣꯛꯂꯅꯤ ꯍꯥꯏꯅ ꯍꯥꯏꯍꯧꯋꯤ, ꯏꯆꯦ ꯑꯉꯧꯕꯤꯒ ꯏꯆꯦ ꯑꯔꯥꯡꯕꯤꯒꯗꯣ ꯃꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯋꯤ꯫ ꯑꯁ ꯊꯣꯏꯕꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ, ꯃꯣꯏ ꯃꯄꯨꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯑꯩꯗꯤ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯆꯠꯂꯒ ꯃꯀꯣꯛꯇ ꯊꯤ ꯐꯥꯏꯖꯤꯜꯂꯨꯁꯤꯔꯥ? ꯇꯥ ꯑꯃꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯇꯦꯡꯁꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯥꯡꯍꯜꯂꯒꯦ, ꯃꯥꯕꯨ ꯌꯨꯝꯗꯒ ꯂꯩꯔꯝꯗꯣꯏꯖꯥꯠꯂ ꯈꯪꯗꯦꯅꯦ꯫ ꯇꯥꯗ, ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯗꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤꯕꯅꯦ, ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯨ, ꯂꯩꯀꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯁꯦ ꯇꯥꯗ ꯈꯛꯇꯅꯤ, ꯑꯗꯨꯅ ꯇꯥꯗꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯩ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯑꯩꯕꯨ ꯅꯣꯏꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯄꯨꯗꯣ ꯌꯥꯝ ꯐꯠꯇ꯭ꯔꯦ, ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯦ, ꯏꯇꯥꯎ ꯑꯉꯧꯕꯤꯒ ꯑꯔꯥꯡꯕꯤꯒꯁꯨ ꯃꯥꯅ ꯃꯤ ꯑꯇꯣꯞꯄꯗ ꯌꯣꯟꯅꯕ ꯍꯥꯏꯅꯕ ꯂꯣꯏꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯁꯨ ꯑꯃꯠꯇ ꯄꯤꯕꯤꯗ꯭ꯔꯦ ꯃꯥꯅ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯥꯁꯤꯡꯁꯤꯗ ꯑꯁꯨꯛ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯑꯗꯣ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯅꯣꯏꯒꯤ ꯄꯥꯡꯗꯣꯏꯁꯤꯕꯣ? ꯏꯆꯦ ꯑꯉꯧꯕꯤꯒ ꯏꯆꯦ ꯑꯔꯥꯡꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯣ ꯈꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ ꯇꯥꯗ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯒꯨꯂꯨ꯫
ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯗꯨꯕꯨ ꯃꯣꯏꯒꯤꯁꯨ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯕꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯀꯅꯥꯅꯣ ꯅꯪꯕꯨ ꯅꯁꯛꯁꯨ ꯈꯪꯗꯦ ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄꯕꯨ ꯈꯨꯔꯥ ꯑꯩ ꯑꯋꯥꯡꯈꯨꯜꯗꯒꯤꯅꯦ ꯇꯥ ꯁ꯭ꯌꯥꯝꯅ ꯊꯥꯔꯛꯄꯅꯦ ꯀꯔꯤ ꯂꯩꯔꯒꯦ ꯁ꯭ꯌꯥꯝꯅ ꯅꯪ ꯁꯤꯗ ꯊꯥꯔꯛꯄꯕꯨ ꯈꯨꯔꯥ ꯇꯥ ꯁ꯭ꯌꯥꯝꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯔꯦ ꯑꯗꯨꯅ ꯈꯨꯔꯥꯗꯒꯤ ꯄꯩꯁꯥ ꯈꯔ ꯍꯥꯟꯅ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯛꯄꯅꯦ ꯁꯟꯁꯤꯡꯗꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯊꯤꯟꯖꯔꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯄꯩꯁꯥꯗꯣ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯁꯟꯁꯤꯡꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯊꯤꯜꯂꯛꯀꯗꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯊꯤꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯈꯪꯉꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯈꯪꯖꯔꯅꯤ ꯈꯨꯔꯥ ꯒꯨꯂꯨ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ ꯅꯪꯅ ꯉꯔꯥꯡ ꯇꯧ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯅ ꯇꯧꯔꯕꯅꯤ ꯑꯩꯅ ꯑꯩꯁꯨ ꯑꯗꯨ ꯍꯪꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯤ ꯇꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯇꯥꯗꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯑꯩ ꯄꯥꯎꯁꯦ ꯏꯇꯥꯎ ꯑꯔꯥꯡꯕꯤ ꯍꯣꯏꯗ ꯑꯝꯇ ꯇꯝꯂꯨꯈꯤꯒꯦ ꯇꯥꯗ ꯁꯟꯁꯤꯡꯗꯣ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯊꯤꯜꯂꯛꯎꯀꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯜꯂꯛꯇꯦꯕꯁꯦ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯕ ꯃꯗꯨꯒꯤ ꯁ꯭ꯌꯥꯝ ꯍꯥꯏꯕꯗꯣ ꯈꯪꯅꯤ ꯃꯥ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦꯕ ꯊꯤꯛ ꯇꯧꯒꯦ ꯈꯪꯅꯤ ꯏꯕꯨꯡꯉꯣ ꯑꯅꯤ ꯅꯣꯏꯕꯨ ꯃꯤ ꯐꯨꯅꯤꯡꯉꯤ ꯍꯥꯏꯗꯥꯏꯅꯦ ꯉꯁꯤꯗꯤ ꯁ꯭ꯌꯥꯝꯗꯣ ꯑꯣꯏꯅ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯗꯔꯣꯍꯦ ꯍꯣꯏ ꯈꯨꯔꯥ ꯉꯁꯤꯗꯤ ꯇꯥ ꯁ꯭ꯌꯥꯝꯗꯣ ꯃꯊꯤꯒ ꯆꯤꯠꯈꯩ ꯐꯨꯗꯔꯗꯕꯅꯤ ꯃꯥ ꯑꯣ ꯑꯩꯅꯗꯤ ꯁꯟꯁꯤꯡꯗꯣ ꯊꯤꯜꯂꯛꯇ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯋꯥꯔꯒ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯁꯟꯁꯤꯡꯗꯣ ꯑꯌꯨꯛ ꯊꯤꯜꯂꯛꯅꯤ ꯍꯥꯏꯔꯒ ꯊꯤꯜꯂꯛꯇ꯭ꯔꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯀꯩꯗꯧꯕꯩ ꯈꯨꯔꯥꯗ ꯑꯩꯅ ꯁꯟꯁꯤꯡꯗꯣ ꯊꯤꯜꯂꯛꯇꯣꯏꯅೋ ꯑꯣ ꯄꯩꯁా ꯂꯧꯊꯣꯛꯄ ꯂꯣꯏꯔꯕꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯁꯟꯁꯤꯡꯗꯣ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯝꯕꯗꯣ ꯀꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯩꯁꯥ ꯍꯥꯏꯕ ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯈꯨꯔꯥꯗꯒꯤ ꯄꯩꯁా ꯂꯧꯈ꯭ꯔꯒꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯅꯤ ꯀꯩꯗꯧꯔꯤ ꯅꯨꯄꯥꯁꯦ ꯃꯅꯝ ꯇꯠꯈꯩ ꯐꯨꯗꯠꯂꯨ ꯑꯗꯨꯒ ꯃꯥꯒꯤ ꯁꯟꯁꯤꯡꯁꯦ ꯂꯣꯏꯅ ꯆꯤꯡꯊꯣꯔꯛꯎ ꯑꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯅꯤꯅ ꯐꯨꯔꯤꯗꯣ ꯏꯌꯧ ꯌꯧꯗ꯭ꯔꯤꯕ ꯃꯥꯜꯂꯤꯗ ꯈꯔꯒ ꯍꯦꯟꯅ ꯀꯟꯅ ꯐꯨꯖꯜꯂꯨꯅꯦ ꯅꯣꯏ ꯑꯅꯤꯕꯨ ꯏꯆꯦ ꯑꯉꯧꯕꯤ ꯏꯆꯦ ꯑꯔꯥꯡꯕꯤ ꯅꯣꯏꯒꯤ ꯃꯄꯨꯗꯣ ꯁꯤꯗ ꯃꯤꯅ ꯐꯨꯔꯒ ꯂꯩꯍꯧꯔꯦ ꯂꯥꯛꯑꯣ ꯀꯜꯂꯨꯁꯦ ꯑꯃꯨꯛꯇ ꯆꯦꯜꯂꯣ ꯚꯥꯏ ꯆꯦꯜꯂꯣ ꯁꯟꯁꯤꯡꯁꯤꯅ ꯋꯥꯏꯗꯣꯔꯦ ꯈꯔ ꯀꯟꯅ ꯆꯦꯜꯂꯣ ꯚꯥꯏ ꯍꯨꯏꯅꯦꯍꯦ ꯀꯔꯤꯅꯣ ꯍꯨꯏꯌꯣ ꯁꯟꯋꯣ ꯎꯆꯦꯛꯋꯣ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯀꯣꯏꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯅꯣꯏ ꯍꯨꯏꯁꯦ ꯑꯝꯇ ꯈꯥꯝꯃꯨꯅꯦ ꯍꯨꯏꯁꯤꯅ ꯑꯩꯉꯣꯟꯗ ꯆꯤꯛꯇꯣꯔꯦ ꯅꯣꯏ ꯍꯨꯏꯁꯦ ꯑꯝꯇ ꯈꯥꯝꯃꯨꯅꯦ ꯀꯅꯥ ꯂꯩꯒꯦ ꯆꯩꯁꯤꯅ ꯐꯗꯔꯠ ꯂꯥꯎꯅ ꯂꯣꯏ ꯀꯟꯊꯠꯀꯅꯤꯀꯣ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯈꯣꯏꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯣꯏꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ ꯉꯁꯤꯗꯤ ꯑꯩ ꯃꯇꯨꯡꯗ ꯅꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯔꯣꯏ ꯑꯉꯧꯕꯤ ꯑꯔꯥꯡꯕꯤ ꯅꯣꯏ ꯑꯅꯤꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ